ꯊꯧꯔꯝꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯅꯥꯄꯠꯀꯤ ꯈꯨꯟꯖꯥꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯅ MLAꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯑꯃꯗꯤ ꯖꯦꯅꯤꯝꯁꯇ ꯏꯟꯇꯔꯟ ꯇꯧꯔꯤꯕꯁꯤꯡꯅ ꯉꯁꯤꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ISTVꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯀꯨꯝꯕꯤ ACꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯈꯥ ꯊꯪꯕ ꯇꯝꯄꯥꯛꯀꯤ ꯑꯔꯣꯏꯕ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯔꯤꯕ ꯅꯥꯄꯠꯀꯤ IDPꯁꯤꯡꯅ ꯉꯁꯤ AC ꯑꯁꯤꯒꯤ MLA S ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯗ ꯃꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯅꯥꯄꯠꯇ ꯑꯃꯨꯛꯇꯪ ꯆꯪꯖꯒꯦ ꯃꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕꯤꯈꯤꯒꯗꯧꯔꯤꯕꯅꯣ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯅꯕ ꯊꯧꯔꯥꯡ ꯑꯊꯨꯕꯗ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅ MLAꯗ ꯇꯛꯁꯤꯟꯈ꯭ꯔꯦ MLA S ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯁꯂꯥꯟ ꯀꯣꯟꯖꯤꯜꯗ ꯂꯩꯕ ꯌꯨꯝꯗ ꯉꯁꯤ ꯆꯍꯤ 2 ꯍꯦꯟꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯅꯥꯄꯠꯀꯤ IDPꯁꯀꯤ ꯏꯃꯨꯡ 110 ꯍꯦꯟꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯕꯣꯔꯥꯌꯥꯡꯕꯤ ꯑꯃꯗꯤ ꯁꯥꯏꯇꯣꯟ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟꯁꯤꯡ TH ꯔꯣꯃꯦꯁ ꯑꯃꯗꯤ M ꯏꯕꯣꯝꯆꯥ BJP ꯀꯨꯝꯕꯤ ꯃꯟꯗꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ S ꯑꯉꯧꯁꯅꯥ ꯁꯦꯀ꯭ꯔꯦꯇꯔꯤ W ꯊꯣꯏꯕꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯅꯥꯄꯠꯀꯤ IDPꯁꯤꯡ ꯋꯥꯀꯠꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ MLA S ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯇꯞꯅ ꯍꯧꯔꯦ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯅꯥꯄꯠꯀꯤ ꯃꯤꯌꯥꯝ ꯆꯪꯅꯅꯕ ꯊꯧꯔꯥꯡ ꯑꯣꯏꯅ ꯁꯨꯒꯅꯨ ꯅꯥꯄꯠꯀꯤ ꯊꯣꯡ ꯁꯦꯝꯖꯤꯟꯅꯕ ꯃꯊꯧ ꯇꯥꯕ ꯃꯄꯣꯠ ꯃꯆꯩ ꯈꯨꯗꯤꯡꯃꯛ ꯂꯩꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯂꯕꯅꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯆꯞ ꯆꯥꯅ ꯃꯉꯣꯟꯗꯁꯨ ꯐꯥꯎꯏ ꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯟꯅꯕ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯃꯤꯌꯥꯝꯗ ꯄꯤꯒꯅꯤ ꯃꯍꯧꯁꯥꯗꯒꯤ ꯍꯦꯟꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯅ ꯃꯥꯒꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯝꯕ ꯅꯥꯄꯠ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯅꯥꯄꯠ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯃꯁꯨ ꯆꯪꯏ MLAꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯛ ꯋꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡꯗ ꯃꯥꯒꯤ ꯃꯤꯆꯪ ꯈꯣꯝꯅꯔꯒ ꯂꯩꯅꯕꯗꯤ ꯆꯥꯎꯈꯠꯄ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔ ꯆꯥꯎꯈꯠꯄ ꯅꯥꯄꯠ ꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯃꯅꯤꯡ ꯍꯜꯂꯛꯀꯅꯤ ꯚꯣꯠꯀꯤ ꯃꯇꯝꯗ ꯊꯦꯡꯅꯁꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯦ ꯃꯤꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏꯗꯣ ꯃꯇꯝꯗꯨꯗ ꯎꯠꯄꯤꯌꯨ ꯃꯍꯥꯛꯀꯤ ꯃꯤꯌꯥꯝꯒꯤ MLA ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯤꯡ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯇꯧꯈꯤꯒꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯔꯤꯁꯨ ꯂꯩꯇꯕ ꯍꯌꯦꯡ ꯚꯣꯠꯇꯨ ꯄꯤꯕꯁꯨ ꯌꯥꯕ ꯄꯤꯗ꯭ꯔꯁꯨ ꯌꯥꯕ ꯑꯗꯨꯗ ꯅꯤꯡꯗꯣꯟ ꯄꯣꯝꯅꯔꯒ ꯃꯥꯒꯤ ꯃꯤꯆꯪ ꯁꯦꯝꯅꯔꯒ ꯂꯥꯟꯒꯤ ꯃꯑꯣꯡꯗ ꯇꯧꯔ ꯂꯩꯕꯗꯨꯅꯗꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯆꯥꯎꯈꯠꯄ ꯅꯥꯄꯠ ꯆꯥꯎꯈꯠꯄ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔ ꯑꯣꯏꯔꯛꯄꯗꯤ ꯂꯥꯏꯔꯤ ꯃꯈꯥ ꯇꯥꯍꯧꯅꯤ ꯑꯗꯨꯅ ꯚꯣꯠ ꯃꯇꯝ ꯂꯥꯛꯄꯗ ꯊꯦꯡꯅꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏꯗꯣ ꯃꯇꯝꯗꯨꯗ ꯎꯠꯄꯤꯌꯨ ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯔꯤꯕꯁꯤꯗꯤ ꯚꯣꯠ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩ MLA ꯑꯃ ꯑꯣꯏꯕꯅ ꯑꯩꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄ꯭ꯔꯖꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯗꯤꯁꯤꯖꯟꯗꯨꯅꯦꯕ ꯑꯩꯅ ꯂꯧꯔꯤꯁꯤꯗꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ CHL ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ MLA ꯑꯣꯏꯅ ꯐꯥꯎ ꯁꯥꯗꯅ ꯍꯥꯏꯕ ꯌꯥꯗꯕꯁꯨ ꯂꯩꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯤꯗꯔꯁꯤꯡꯗꯣ ꯀꯨꯏꯅ ꯚꯣꯠ ꯀꯥꯕꯤꯔꯛꯑꯕ ꯂꯤꯗꯔꯁꯤꯡꯅꯤ ꯑꯩ ꯃꯣꯏꯗ ꯄꯔꯃꯤꯁꯟ ꯑꯃ ꯂꯧꯔꯒ ꯁꯣꯏꯗꯅ ꯉꯁꯤ ꯀꯃꯤꯡ ꯋꯤꯛꯁꯤꯗ ꯑꯩ ꯂꯣꯏꯅ ꯃꯈꯣꯏ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠꯇꯣ ꯑꯩ ꯄꯤꯖꯔꯛꯑꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯍꯥꯏꯔꯛꯄ ꯊꯕꯛꯇ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯗꯅ ꯑꯃꯨꯛ ꯍꯟꯅ ꯃꯍꯧꯁꯥꯒꯤ ꯅꯥꯄꯠꯇꯨꯗ ꯑꯩꯈꯣꯏ ꯏꯃꯥꯏꯆꯥ ꯍꯥꯟꯅ ꯏꯪ ꯆꯤꯛꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯕꯦꯕꯥꯔ ꯀꯥꯏꯅꯗꯕ ꯄꯤꯛꯑꯁꯨ ꯂꯥꯏꯔꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯃꯤꯉꯣꯟꯗ ꯅꯤꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯁꯛꯇꯤ ꯂꯩꯕꯗꯣ ꯑꯩꯁꯨ ꯎꯅꯤꯡꯉꯤ ꯖꯦꯅꯤꯝꯁꯇ ꯏꯟꯇꯔꯟ ꯇꯧꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯆꯍꯤ 10 ꯔꯤꯚꯥꯏꯁ ꯇꯧꯗꯅ ꯂꯥꯛꯂꯕ ꯁ꯭ꯇꯥꯏꯄꯦꯟ ꯔꯤꯚꯥꯏꯁ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯖꯦꯅꯤꯝꯁ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ 2020-21 ꯕꯦꯆꯀꯤ ꯏꯟꯇꯔꯅꯤꯁꯤꯡꯅ ꯉꯁꯤꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯖꯦꯅꯤꯝꯁꯀꯤ ꯂꯦꯗꯤꯁ ꯍꯣꯁꯇꯦꯜ ꯅꯝꯕꯔ 1ꯒꯤ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯃꯇꯝ ꯀꯛꯇꯅ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯦꯅꯤꯝꯁ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯂꯦꯅꯤꯟꯅ 2015ꯗꯒꯤ ꯖꯦꯅꯤꯝꯁꯇ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯕ intern doctorsingna matam adudagi phangduna lakpa stipend ngasi 2015 yauraba chahi 10 helaba fawada revise tawbidana lakli stipend henkatnaba mari leinaba authority singda official oiba che changsing pisinduna haijaduna lakpani adubu
positive oiva response amata phangdabadagi ngasidagi hoduna matam kaktana thabak lepagi khongjang asi changshan bani masida su tabiraktaba thoklabadi mahairoi singa loinana akanba khongjang kaya changshan naba sem saba intern Dr. Singnat sem saba loirei intern Dr. Singna thabak lepagi khongjang changsilakpa aduna asina Jenims ki thabak thoram kaya da chauna akaiba amadi thoklagani hainasu mahangna makha tarakli अकोई ngasi changjan jaribu khongchang se akoi gi Jenims ki intern gi stipend se increment se chahi tara sure revise to bidaba habidi akoi Jenims ki oina 2015 da ham oina akoi gi intern batch se practice to bo bone akoi Jenims hospital da adu hujik 2025 yore chahi tara lera ba se hujik po matam du da order thoki ba stipend se ngasi phau da karimta machet amta hengat dana lairi matam siga chana dre habdi workload chu yam chawe intern haidana thabak myam am to hai tare sengna jarabda August ki 2025 date 18 jidagi changchalasi haina indefinite oina habdi sarkar mai kai dagi akoi response ambo phang dipo mai changchalasi haidana akoi ngasi khongjang je changchan jabane changchali ba khongchan jida kari gumba response amta phang tagadi akoi atopa step lokot pa yaba myam lokot charakani Rejuvenating Indigenous Wisdom Manipur's Indigenous Knowledge System under NEP 2020 gi matangda numit humni gi National Seminar ama Ibotombi Institute of Education Kanchipur da ngasidagi haukhre College Development Council amadi Ibotombi Institute of Education IIE Khan Naurem Laikai Kanchipur na punna sinduna IIE gi seminar hall da pangthokhiba seminar adugi haudokpagi thoramda Senior Advocate Paunam Harichand Dean School of Humanities and Environment Studies Manipur University Professor Soibam Jivan Kumar Singh, former Vice Chancellor DM University Professor N. Rasmohan, Principal IIE Dr. R.K. Vijensu Saruyake, Seminar Sida Tongan ba paper pathokpaga loina na akhang haising na khananai na gani. Professor Soibam Jivan Kumar na Preservation of Indigenous Knowledge System IKS amadi NEP 2020 ki matangda wangang ki yelhau ngai dagi chanaraklaba ikhoi gi khunai sida wakhal lawsing takpi tambibagi maong matawsing asi aikhoigi jagoi isai chinthangwari thajanabi amadi thabak thauramsing amadi na chanabida maru lupshinduna lei Manipur gi chanabi kansi hairabadi aikhoigi Indigenous Knowledge System asi documentation tawbaga loinana aikhoigi education da yawhanbagi tangai fadabalai Indigenous Knowledge System asi community gi thakta khanghanba legal gi oiba chana kanglon ama semba manung hanjina research tauba amadi media na mashibu pakshan na khanghanna ba khongthang lokhatminaraba matamdata Indigenous Knowledge System asi mapung phana chawkharan bangam gani haina phongtokki first year si pass to matung dadi he can exit mark ko ki biya for 1 year or 2 years for half a year after 2 years that means if he gets what is some sort of this other occupation or some other engagement he can stop it for 1 year and then again he can join after 1 year or 2 years flexible mobility so multiple exit and multiple entry ki among possibility mo hapsal that mobility is there in this education system NEP 2020 Malem gi lam koifam singi manung chadna international tourist spot amani haina miyamna khangnaraba Loktak Pat ki yengfam oiriba Sendra Tourist Resort Chananabagi amata ngairaba Moirang Bazar dagi Sendra Chingkhong phawbagi kilometer ani khara hena sangba lambi asigi median Urban Forest Division na chahi kaya sengdoktabana lambi asi masak thihalle road median asida phajaba lei amadi upan kaya thaduna su masong oina Mongsong oina chahi kaya thamlakpana Loktak Pat ki phajaba lambi matek asina manghalle masida natana LDA na Loktak Pat tagi kotkhatlaga lambi asigi nakanda paikhatuna thamliba fumdising asinasu amuke hena pat asigi phajaba manghanbagu tauri masida sunatana patharaklaba fumdi gi manamna lam koiba lakpa singda hainadaba pothafam khanghandaba fawhalle hairi masida natana paishiliba fumdi kaya ashi matam kuina paishinduna thamlakpana napi singna mongsong olhalaktuna mahausagi phajaba shaktam manghanna maram amasu oihalle SYC Sendra gi thaupuba amana ISTV ga akhanna unabada road median asi hek leirakpadagi ngasi fawba masibu yengsinanaba thamliba department na mathau amadni haiduna sengdokpa lakpa udri adum oinamak lam koifam oibana lam koiba lakliba singna ananba phajaba haiba mafam adu
pambana masibu nana thamnanaba moirangdagi sendra faubada leiriba local clubsing amadi moirang municipal council na matamgi oina sit sengbagi thabakta marakta chathajari sengbana club amadi municipal council na senglaga department na photo kaplaga sel kaithokuna leirabra haibagi chingnabasu poktaba nate leiriba road median asi lam koifam gi midieng pham oibana matam chupada taru tanana thamhanningbagi apambasu fongdorakle Taruk tanan leiba mafam haibasidabu live guestingna puning nungsiba amadi ngasi giduna roiba nataba hangnaba numitasu yagasta langningmagi interest amadi misingda fawbi ai koi hujik leiriba moirang tu sendra lakmagi lambi sigi marak stage da leiriba koi arwal forest division na pai hariba area stage ngasi fawbda koina yeng ko mikup da di koi moirang municipality gi mioising amadi sigi locality oiriba SYC sendra jut club ki mioising hariba mioising asina matam gi matungina marak sum sit seng sinatana area sibu cover to viriba forest department gi hariba mioising asina sit seng magi idea di thoinu de hariba yagasi songjela pisna maram moiraga koi tongan ba lamdam sida koi balaiba guessing na koi marakta lambi si phauto khausin tobu matam da su asong misna maram moiraga accident thorpa ya bagi kudong chiningai su oye aduna yagasi tarutana na thamba haibasi koi gi maru oina koi tourism singi oiriba mafam center moiriba sendragi area asigi route sing city tarutana na thamba amadi matam sana masibu clean to thokpa haibasi koi praja moina koi pamjabdumak ngasidagi chahi kyagi mamangdagi hauna thangmaiban chairau chingda voluntary oina thabak tawduna laklaba thangmaiban yumnam lekaidagi takhelambam kiran kumar amasung mahaka thabak suminaba mahausa bunung sijaba singna ngasi su ching asida thariba makhal kayagi upambi sing tek takaidana hinghanbada achoba thaudang lobata natana ching asibu luna nanna lehanbada achoba thaudang loduna thabak tawri Central Forest Division gi DFO Bikramna ching asida hakthengna unaduna takhelamam kiran kumar amasung mahaka thabak suminaba singi apamba paudam kibaga loinana DFO nasu mafam asibu luna na thamnana bu honabada makoina lawriba thaudang bu thagatwa fongdokhi DFO amasung forest staff sing unaraba matungda takhelamam kiran kumarna wakhal manaba miyoi sing punsinduna mafam asida chahi kaya thabak tawrakliba asi kanaba amata phangba natte mahausana mafam asibu nungsijaba amasung mafam asi luna na leinanaba tawjabani ngasidi cherau ching asida makhal kayagi uhei pamba pambi sing mahai yanba hobata natana mafam asida saji sabau khairoi tongan ba sa ochek makhal sing leiba urei miyamna numit khudingi haksang shajel tawbada khwaidigi nungaiba mafam amashu oirakli kanagumba kharana ching asida amot akai tokshinba yakhai thingaibana singba tawbidana basuning singlakli amadi nature bu nungsina thamsi haina mahangna makha tarakli sai ta chekhau mayam yam base ina corona lakli mamangdigi yalakpane tha hungum jange botol si sum langthom mayam si chingka ka singsi pula ka ne langthong ne ba awareness piba wena botol si hap na ba to da hojipudi amna khoi ISTB ka medium amna gi sum sponsor to kudi ko awareness yam la forest pa ma gi makha de ko na u mayam loje ji upami mayam pi ka na ko na si beauty oi ba fazaba khoi si sarau jing ja khoi sama kini khallaga voluntary no da single basa kanam na su khoi donation su to jeti am su to jeti ko voluntary khoi like man de yawin gudim yawlaga to ne ba ado kanam group khale thabak di su de bida pambi amani tharaga tara chama tharaga hajam ba ko singkai ba myam su sing bottle se yum de pubiraga yum da han pubi ho ba simte ko simta hajage Laibak thiva thaudo amada haukiba chahi lisingani shubna kunga humdoigi January kunga marida miyoi anina nomaina kapadagi leikidraba Thaubal Khetri lekaidagi retired Naik Laishram Rameshwar gi Naitom Pokchabi machanupi Laishram Nirana chahi asigi pangthokiba NEET exam da state ki oina 4th position tarakpabu harauba amadi apenwa fongdokladuna ngasi leikidraba apokpa Rameshwar ga nakna chatminaramba ex serviceman fraternity of Manipurna lupali sing kunga marigi senfam tengbang tuna pungning thagat kre ngasi ayuk ex serviceman fraternity of Manipur gi retired colonel T Rovindra Sharma
Honorary Captain P. Kellen amadi Suvedar M. Kogendra na laikhidraba Laishram Rameshwar gi yum da chatuna Rameshwar gi loinabi Nirmala amadi machanupi Nirada Shenfam adu kushinaki. Retired Colonel T.H. Ravindra Sarmana Central Army da Naikta Thawpuramba ex-serviceman Laishram Rameshwar na manung matam chada na laikhidrabasu mahaki imung manunggi awa anada amadi mahaki leihoriba machagi thabak thauram kayada ex-serviceman akoi sharuk yari haiba wakhalonda tengbang asi piba Rameshwar gi machanupi MBBS tamnanabagidamag RIMS da admission tauragani haiba pau tabada mahaka naknana chatminaramba ex-serviceman khara ashina ahanbo ina mateng ashi pangbani haina su phongdorakli. aduna ina mayam gi ex-serviceman community gi taraptagi nangonda amakasu thamoi sengna best wishes for your good health and for your prosperity in life in everything in all your endeavors. Rameshwar gi loina bi Nirmala bujo akoina adum karimta signaba leitana akoi da kaino kanom tarsu sahab ledi akoi ledi akoi da dum haibiro ado akoi dum akoi ngamba mateng hai tare physically waigera natraga financially waigera amabu waigera akoi ex-serviceman community da ge dum tawjagane Paugi manak thana thema brema tang losari. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ibe makigano alda betamo Sige yung se, next time tina check sin na laksi laga tamro banine. Dada lang se juhar habaga am takidrabo. Asum na mayam na machalbog na option dugum. Basige yung masibu aso yan an ko kada batagi. Next time tina ngap seli. Next time ti juhar habating ngap na basem bani. Zaman technology si na bana concrete katok na tina ba matanda. Kapam ng amuk na angle adli. Next TMT strength is in the way. Honglagli ba punsigi lambi sida aray ba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matung amukahana taram nokchari makhataba pauda maitai iyok Irol iyek loina silol apun balup milal kang leipaki kun ganithoi rakshuba mapo kumon thauram GM Hall Imphal da pangthokre thauram aduda lamlai ACG MLA KH Ibomcha Imphal West Zilla Parishad ki chairperson Laishram Bobi GP Women College ki Manipuri Department ki Head of Department Dr. Waikhum Romes Hirikon ki President Yumkhaibam Surjit Kumar Khuman amadi Milal Kanglaipa ki Luching Purel Khaidem Ingo Chana athoiba mithung lensing oiki thauram asiga mari leinana Milal gi leikhidraba laiwai khraba Luching Purel singi maphamda leisu katune kai khumna basu utki Milal na sinduna tha asigi ahumda pangthokhiba class 1 dagi 10 fawbagi mahiroi singi oiba maitai mayek changdamnabada makok mathang takraba mahiroi singda mana mathum singsu yenthokhi MLA Ibomchana lising ani shubna ahumdagi safong lakiba Milal ngasidi awang bathakta honarakpadagi mai pak palambiromda changsilakli masida khoi miyamna punna honabada amaga nungsi chana na leiminaba changi kanagum organization amana ngangthorakpa wafamsingda chai thangbagi wakhal asi thadoktuna achumbaromda punna tathok tashin tawminaduna chanminashi hairi haukiba lising ani shubna kunga humdoigi me thadagi lamdam asida awabu oirakliba asibu karamba ing tappa purakani haiba ashi aikhoi miyamna punna honaba changi social media singda achum aran thidoktana pangtha thagatpa ashina aran balambida romda chatkiduna miyamda lana uhannana ba honarakliba ashi tawroidabani Manipur asi hauji yamna aruba phibam amada mayoknaduna leiri masida haisingna chattuna haukraba ipa ipu singi takpi tambiramba adubu aikhoina inba mathau tai amana amada insinnabagi hainabi thadoklashi haiki Milal gi Luching Purel Khaidem Ingocha Maitaina Aikhoigi Iyek Irol bu lamdam ashida khundaminari ba ching amadi tam animaki miyoi singda khanghanduna Aikhoi Mashel gi marakta pau phauna naba thengnari ba awaba ashi khangdoktuna amatta oiba iyek irol thamduna nungsi chanana Aikhoi Mashel leiminana ba Aikhoigi Iyek Irol bu
mipum khuding khanghannanaba milal na ngasi phawba kanna hotnaduna laklib asida miyamna su mating pangbiyu hairi. Manipur the National Assessment and Accreditation Council B grade phangba academy ama oiriba Royal Academy of Law oinam lingkhat khiba chahi kunthra nithoi mapung pharakpagi foundation degi thoram ngasi academy adugi seminar hall da pangthok khibaga loinana college adugi adubu lingkhat khibada chauna mating pangkhiba singda achamba khudol singpi duna pangthokre Royal Academy of Law oinam gi NSS Cell 1 amadi Internal Quality Assurance Cell gi Selga Kusham Naduna Shinba Thoram Aduda District and Section Judge Bishnupur Shamom Ibjen Academy Adugi Principal Eliza Maishnam Amadi Advocate Thokchom Hemchandra Maitai na Athoiba Mithung Lensing oina saru yakibaga loinana College Adugi alumni Oja Singh Mahiroi Singh Amadi Donor Singh su saru yaki. It is about dedication and devotion of the teachers there and now. It is about the hard work of the students there and now, which is paving the path to a brighter future, peaceful environment. In my study, law are created in every developed society, in every developing society, or in any manner in a society where human exists. Law are created to serve society and set morals. Earlier in ancient days, it used to be customs and traditions. Now we have written law, one of the founding principles of law of our country, of a democratic country like ours, is the Constitution. Seniors and juniors in good knowledge will you connected for the cause of spreading the awareness of law, which is very much part of our daily life. Lay machanu nawating manglup singzamay chongtham laikay na mafam kaya damyam gi hakshel gi matang da free medical check-up kaya pangthokpaga loinana hidak langthaksu lemna phanghanduna mating pangduna lakli loinana malim gi honglakliba aying asagi kaitharakliba khal asidagi kharadang oirabasu ngakthoknanabagi pandamda lay machanu nawating manglup asina mafam da chatuna uwa kaya su thaduna yokhatuna lakli ngasi phawba nawating manglup asina apunba uwa chamaga manga thakibagi manungda u nifu mangadi mapung marai faduni hinghanba ngamle India gi Prime Minister na haukiba egg ped ma ki nam haiba program asige saruk ama oina kaira wangkhem gi manung channa leiba TB hospital da lei machanu nawating banglup amadi youth social club kyam gaiga khosam naduna uwa kaya hospital asige akoibada thakre District Administration Farjol na District Child Protection Unit amasung Social Welfare Department ka kusam na duna Nasha Mukh Bharat Abhiyan gi makhada awareness thoram bukpi jautung amasung thalon khulda pangthokre thoram asida DC Manoam Ching ADC Joalji Hawkip SDPO Thandlond and Thanjamuwand SDC Farjol Kaminthang su saru yaki hairi Loshilakpada maruiba pausing amuka hanapizari. Tongan ba relief camp sing da layriba napat ki khunja sing mayum da hanjin jarage haina MLA da takshin kre. Amadi Jenims ta intern tawriba sing na ngasidagi matam kaktana thabak lepagi khongjang changshin kre. Hausi pau ke na STV na bizap Manipuri pau matang solution jari miding tabiram liba pumna makku amukahna kurum jari.